State asida leiriba thabak fangdriba Naha Singgi oina dragon fruits farm tawduna atenba matamda sendong yamna fangba laumi ama oihenba ngamgani haibagi thazaba chawna leiri. Dragon fruits thaduna masa moromdom lepchaba ngamnaba da natana atopa miyoi singsu thabak piba ngamli haina wahengbam Arun Kumar na takli. Hiramasida Impact News ki akanaba report ama. Dragon fruit thabada yamna thawai yaujaba Imphal West District ki manung channa Khagempali huidrom lekai da leiba wahengbam Arun Kumar Manipur University da research fellow ina matam sangna thabak tawram laba matung kumja lising ani kunma thoidagi horaga horticulture and soil conservation department gi ming makhada Imphal East District ki manung channa leiba kaibi khulenda ekar ama khara henba lawham amada dragon fruit farm tawba horaki changing oina pambi chatre tharaga farm asi semgatpa horaki sum sangsilaktuna kumja lising ani kungani thoi phawda pambi lising ohum thabu ngamki sahi aduda ahanbu oina dragon fruit kg lising onga chatre harvest tobu ngamki kumja lising ani kunga marida farm asida pambi lising taruk thaduna semba horaki sahi asigi oina May dagi August phawa sida dragon fruit kg lising maga chawnga harvest tobu ngamkhre ahanba harvest ki hai sanjen thongda leiba horticulture and soil conservation department gi organic outlet mamangda kg amada suknatagi lupa chongda miyamda fangali wahengbam Arun Kumar na hai dragon fruit ki nutritive value amadi market ta demand yamna leiba si yenglaga dragon fruit thabagi lam asida changsilakpani mahangna puthokchariba hai asi pure organic ni mahaki oinadi dragon fruit ki farming asigi mahi fangba hojare haina Arun Kumar na thamlagli mamangi da aina ji phangiba fruiting gi harvesting je machi 1700 pari se aina only hajiki 6000 jo sida only 3000 khaki ne ada another 3000 ji khoi new plant ji moi fruiting pi ba hobuda ngai ri moi du ma tha de ko aduga 3000 mamangi sahi mari sujalaiba moi 3000 je si sinani pikhalai je ada moi ne pikhala ko china moi na up to kaino November gi last week sida munba pura loidui mamang sai daina 1700 oirabina ma double times la ka tawni ada double times la ga di aina minimum aina pari se 4000 kg di phangni ne pai season hor pade 1500 kg already harvest tore ada season me ai chalakri bane ado tedi 4000 ji am line cost tong ne khale wahengbam Arun Kumar na hai state asida Naha kyama sufam chafam khangdana masagi masil ama tawbangamdana leiriba singna yamna line da tawba yaba amadi sendong su hena phangba dragon fruit farming asi tawba kanagani dragon fruit asi ekhoi gilam amadi lebak lehaw asiga yamna chunaba pambi makhalamani pambi asi thabada yamna lai adu pambi asi yamna kupna senabiba amadi changi ningthina maintenance tawraga dragon fruit thaba ngamlagadi sendong yamna phajana phangba ngamni haina Arun Kumar na thamlagdi day to day je tum ma senaraga lebiu hai bo apple thaba na taga lemon thaba da de only ekhoi season joraga pruning do umda tawraga magi harvesting pibu da adu ko kaino do admai tok jobadai magi namu adu oiram mari chapo pochu oiba ina sagi ma che ekhoi senabam jangi ana mari karaga tusalako kosalakpa da hugaloga tekpa adu magi isu kha thoe thaba di am lai ba adu maintenance kitang wai maintenance phajaraga di mari phajana la ya adu maintenance ka di wani adu profitable jam phajana boy ta ai na ji jon je che 100 per kg ni pure organic ne tong di market ta mo yong li se dum 1050 lady sunga ta tre adu gi mathang ata ni mo yong ne se do ai gi di adum la ga yeng ya ni ai wahengbam Arun Kumar gi success story asina koi pumagi parama oirga lamdam masigi thabak phangdaba Naha kyama leiriba sing asina lamdam masigi leba lehaw su sunaba kaithel su demand yamna leiba amadi atenba matamda senthok su yamna hena phangba ngamba dragon fruit farming asi tawba yaba sinphab amani haiba wafam asi thamjari camera person pi bobogaloina pawdam jariba Bhakta Torangbam Impact News Imphal